Mohammad sallallahu alaihi wasallam na chahi naurigeda ten ka patam ki pakang parak pada lanmi ama oibagi training da expert oiki lan chok na ba matam da Muhammad sallallahu alaihi wasallam mahaki chacha singa loina na saruk yaki lan asi Quraysh amasung Hawajin gi marakta thengna bani masi ningsingduna leibe aba lanni yamna sathiba mongda thenaki mang takpa oiki lana duda sarukti yaki atubu tendi kapkide tenjai singbu lokhallaga magi chacha singda piki aduga yeknaba singi maikeidigi lakpa tenjaibu ngakthokki masigi lanpham masida yumthong khudingi mi kaya mang takki Masina maram oraga mi kharadi yamna waki maram maduna yanaba ama puraknaba launarami mamai thangdadi kanglup ani makna yanarami masigi yanaba asibu helpful phuzul haina yamna maming chatkhi masigi yanaba sida Muhammad sallallahu alaihi wasallam su yauki matam masida mahaki chahi kun surami lan hek loi khibaga makka amukka hanna Hanagi Pibam da Hanjilaklami Harau Tayamba Nungai Tokpa Pentokpa Jagway Isaina Letiangba Nungai Tokpeaba Mong Kuding Makta Nungai Tokpa Ikaiba Akiba Amatta Leitaba Yu Thakning Basing Yu Thakpa Jagway Shaning Mana Saba Asumna Pentokpeaba Mong Kuding Makta Pentoklami Adubo Muhammad sallallahu alaihi wasallam di Hameng Yausingbu Uduna Hanagi Mongda ahang balam hanglom da chali mafam adugi nungsit nungsana marang kaiba oibana mahaki pukning wakhal nungairami mamit na hameng chungbu yenglami aduga pukning wakhal aduna taimung pal asida luplami masini mahaki punsi masini mahaki nutigi taujaba masini mahaki pamjaba masida mahaki pukning wakhal nungaijei matom talaiba aduga taibang pal asigi matangda khanthaba law khongbadagi thapna leijabani mahaki thabak haibabu hameng chenba asikaktani lengoi lamgi lamhang singbu mahakna nungaijei naitom leijabana pukning wakhal amasung taibang pal asi karino haibasida wajaba amadi khanthaba asida nungaijei thamoida achumba haibasi karino Haibagi lambi ama leibagi thajaba aduga taibangpal asida lotuna leiribasi karino haibisida khan thabata nungaijei Abu Talibna senthok lambi gi matangda wajarami punchigi changdabi yadraba pochingi damak masa amasung Muhammad sallallahu alaihi wasallam gi mapuk thannabagi damak kan honarami aduga macha singbusu karamna loina hingani haibasini adubu Allah gi thawjalagi awat apadi leramde noma Abu Talib Muhammad sallallahu alaihi wasallam gi manakta laklami adu harami yambai macha sel thumgi matangda nangna kari khangi ekoi gi khudong chadaba yamna hengalakli Khadija hariba nupi asigi pot atopada yolali ai mangonda ekoi gi damak Wari Saura Masigi Matam Asi Mahaki Chahi Kulhumdoi Natraga Kunmari Oigani Chacha Nakna Haibata Haibiyo Ai Khudimuk Yazagani Nakna Sumna Harak Pasi Aigi Kwaidigi Laibu Pavani Aduga Asumna Harakani Haina Aina Thajabasu Thamki Haina Abu Talibna Harakki Khadija Yamna Thakwangba Khandan gi nupi amani mahaki khandan asi manga suba generation dagi laklaga kusai phawba yawraklaga Muhammad sallallahu alaihi wasallam ga thengnaki masi bani makhzum gi inak kunba ani gi marakta lohongki bani hairiba khandan ani asigi lanthumbu thadoklamlaga taibang paldagi chatki matomta khandan gi oina lehauraba Khadija bu kai khumnaba Quraysh ki mi kayana
luangnaba pau tharakki adubo Khadijana makhoi khudingmakpu yakhide mahak matomta lerami aduga lalol itik lomda pukning onchinduna lerami magi lalon etikta barkat yamna lerami amasung yamna tapna ingna nungai yaipna lerami Abu Talibna Khadija gi manakta chatpa matamda Khadija chu magi lalon itikki damak matik chaba mi amagi darkar leibo rami Abu Talib na Khadija dharami Khadija Muhammad sallallahu alaihi wasallam se nangi lalon itikki thabakta yahanba pamgadra Khadija na khumuklami nahakna karigumba topa mi amagi hairabasu aina yadaba tawroi adubo Muhammad sallallahu alaihi wasallam di atopasu nate mahakti amin gi mingthonchu panglabani Abu Talib harau na Muhammad sallallahu alaihi wasallam gi manakta laklami aduga hairami Allah na thabak ama phangalle